ꯂꯩꯈ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯀꯨꯀꯤ ꯖꯣ MLA-ꯁꯤꯡ ꯌꯥꯎꯁꯤꯟꯕ ꯌꯥꯔꯣꯏ ꯀꯨꯀꯤ ꯏꯟꯄꯤ Kuki Insurgent Group-singa amadi Ministry of Home Affairs MSA-gi miyutsinga ahumlak suba oina wari sanakre Kuki Jo MLA amata Manipur-gi anauba lainga ama semlakpada yausinba yaroi haina Kuki Inpi Manipur Kim-gi General Secretary Kai Kho-hau Gangte-na thadorokpa cherul amana phongdorakli Kuki Inpi Manipur-na thadorokpa cherul aduna makha tan hai thasgi marida lamka-gi Vijangda leiba Kim Secretariat-ki Conference Hall-da Kuki Inpi Manipur Kim Kuki Student Organization General Headquarter KHO JSQ Kuki Khanglang Longpi General Headquarter KKLGHQ Kuki Christian Leaders Forum KCLP Kuki Women Union General Headquarter KWU GHQ Kuki Women Organization for Human Rights General Headquarter KWOHRGHQ Kuki Chief Association Manipur KCAM yauna apunba mifam ama pangthokhi mifam aduda Manipur-gi anauba lenga ama sembada Kuki Jo MLA-sing yausinba yaroi haiba waref yauna Kuki Jo miyamgi ipa ipuna thamlamba lam culture identity political social amasung economic right-ta karigumba hiram amatada yasinaba purakpa yaroi apunbagi oiba mifam aduna laurakhiba waref asi Kuki Jo miyamgi yaifanabagi-damak laubani Maram aduna mari lainabasingna wareba si cheksina ngakno chatkadabani haina cherol aduna makha tari amaramda MHA-gi official-sing amadi Kuki Insurgent Group-singa ahumlak suba oina wari sanakhiba aduda suspension of operation su agreement-gi ground rules hamdokpagi matangda makha tana khaneki haina The Tribune-da phongba report amana hairi report aduna hai haukiba June 9 amasung June 13 ta nakal anina wari sanakhibaga loinana Manipur-gi highway-singda miyambu agit apan aki tujungba laitana sathok chasin yahanaba amasung logi wangmada khulai paibasing surrender tawbagi matangda kupna khanaki state asida tholiba matam sanglaba irang asi maitei amadi Kuki nakalanigi marakta yasinaba puraknabagi pandamda MSA na maitei-gi CSO sing amadi Kuki-gi luchingmasing wari sananabagi thaurang kaya paikhatuna lakhi maitei furuf-ki CSO sing na Manipur-gi mafam pumnamakta miyamna aki tujungba laitana sathok chasin yahangadabani haiba wafam yauna tongan demand kaya pukhatki adubu Kuki-gi luchingmasing-gi maikaidagidi legislature laiba union territory ama semgadabani haiba wafam taksinduna lakhi hairi wari sanabada yaukhiba Kuki-gi luchingwa amadi The Tribune-da phongdokhibagi matung ina June 9 gi matung tarakpada center-ga wari sanabada sengthaningai oiba mawongda khumang chausinba ngamle athuba matamda Kuki-singna taliba demand phanglagani haibagi thajaba leire hairi yamlaba khusu khulai sing fagalakpa asi ingtapa hanjilaknabagi sengthaningai oiba thaurangni khemchan athubada ingtapa puraknaba Union Home Minister na numit kharani asida kanma thabak lokhatlakani haibagi thajaba lei Manipur-da kumja 2013 gi May 3 dagi thorakliba chahi ani helaba crisis ase loisinaba amadi Manipur-da ingtapa hanjilaknaba central government na lokhalakliba thaurang kayagi manungda handak ching amasung tamda security force na operation chathaduna yamlaba khusu khulai sing fagalakliba si mahausa-gi punsida hanjilaknaba yamna singthaningai oiba thaurang amani haina singjamai kendra-gi MLA Yumnam Khemchana phongdorakli MLA Y Khemchana thadorokpa cherol amada hokiba tha khara asida Manipur-gi tongan-tonganba tampakki mafamsingdagi yamlaba nongmai amadi marusing fagatkraba matung makha tana chinggi district-singdagi su yamlaba nongmai amadi maruna chingba fagatpagi thabaksing security force na chatharagli asigumba thaurang asi Manipur-da mahausa-gi punsida hanjilaknaba yamna singthaningai oiba thaurang amani thaurang asina Manipur miyamda nanghongnana asa ama piri haidi nakal amaromda Ministry of Home Affairs MSA na Manipur-da tangdu laitaba amuhanna purangnaba civil society organization sing CSO yauna mari lainaba stakeholders singi luchingmasingga wari sanabagi thabak su chathari khongthang asi maksu Manipur-da mahausa-gi punsida hanjilakpa ngamnabagi yamna maru oiba khongthang amani hainasu Yumnam Khemchana phongdorakli Manipur-da chahi ani helaba crisis asigi warusin ama puraktuna mahausa-gi punsida hanjilaknaba Union Home Minister Amit Shahna lauriba amadi honariba kaya asibu singtharaduna masimakna chahi ani hena awaba mayoknaduna lakliba miyamda anauba asa ama piba ngamle athuba matamda Manipur-da ingtapa mapung fana hanjilaknaba lakliba numit kharani asida akanba thabaksing Union Home Minister na lokhat pirakani haibigi thajabasu MLA na thamlakli loinana Manipur-da mahausa-gi punsida hanjilaknaba Governor in Council-gi member oiriba Governor Joy Kumar Bala security force sing amadi mari lainaba official sing na lauriba thaudangsu MLA Y Khemchana thagatpa phongdorakli
Panba yabadi haukiba tha khara sida security force na tamba ki tongan tonganba mafamsingdagi yamlaba nongmai bom amadi manuna chingba fagatkraba matung tha sigi ahonggi ahing nongyai hauraga anganba ayuk fawba Teknopol Kangpokpi Chandal amasong Churachandpur district ki tongan tonganba mafamsingda operation chathadna afaba makhalgi nongmai kaya yauna punna nongmai chaniga ahum amadi yamlaba nongmai maruna chingba fagatpa ngamkhibani Manipur da mausagi punsida hanjilaknaba tharang ama oina security force na operation chathaduna ain kaina sizinaramba nongmai amadi maruna chingba fagatpagi thabak chathariba sida miyamna sumapong fana sogatpinaba security force ki maikai phongdoktuna lakhibani United States ta pangthokiba arm wrestling da Manipur gi running na gold medal ani lawkhre United States of America gi Birmingham Alabama da June 18 tagi hauduna chatharakliba wrist wrestling arm wrestling world police amadi Fire Games 2025 ta Manipur dagi soram rani na gold medal ani lawraktuna state asigi mingchat purakli tha asigi taruk fawa pangthokadaba games asida Indian wrestling team gi mahut sinkhibi soram rani na mahaki kg 75 makha gi weight category gi right hand amadi left hand gi wrestling competition animakta chauna mai paktuna gold medal ani adul phangmangam khibani international gi thakta saruk yarubada gold medal ani lawduna state asigi lemjaningai oiraba mingchat purakhrabi soram rani devi ngasi Bishnupur district ki manung chana laiba ithai wapokpi dagi apokpa soram lalamani singh amani leikhidrobi apokpi soram mema anigi machanupi ni mahak hojik na Khumalampak sport complex ta laiba mapan suba Indian Reserve Mahila Battalion da assistant sub inspector oibaga loinana Tare suba Manipur Rifle da attest tawraga lairibani World Police and Fire Games aduda Indian Wrestling Contingent sarugya khibada Assam dagi police jawan nupi ani yauna nupi nupa ama aniga punna Miyoi Marina goal manga yauna punna medal Nepal lawduna India gi oina sa soba mingchet purakpada chawba thodang lawki medal lawrakraba Assam Police Jawan Singh adudi John Moni Das Lavita Ghosh Amlanjit Borha Thakur amadi Kandraf Borhani Kaibul Lamjau bu mapung faba tourist destination ama ohenaba thabak paikhatpa hore Anurag Baspai Department of Handloom and Textile amadi Park and Sanctuary Division Manipur Forest Department apuna senduna RAM scheme gi makhada chayol ani chathagadaba handloom weaver singi oiba capacity building program among ngasi kaibulda leiba ima fawi lairembi sana sanglenda hodokre Thoramadu Sarugyar Duna Textile Commerce and Industry gi Additional Chief Secretary Anurag Baspai ni hai Kabulem Jauda Mapung Faba Tourist Destination ama ohena balenga na thabak paikhat pagaloina Kaibulam Jau Chaukhal Hanba Matamda Maike Yasong Miam Sanmilon Fagat Hangadoribani Loina na mafamasi handloom and handicraft ki pothok sing promote tawbada ahen mamiing thamgani Kaibulam Jau asi Mapung Faba Tourism Destination ama oina lengang na semgat pagi thabak paikhaliba sida sangai amadi park khakdan semgat pana yaroi Kaibul gi akoibada lairiba miyam gi sanmilon fagat hanba changi kaibul gi akoibada lairiba handloom gi artisan amadi weaver singi pothok sing hojik fawba ningthina market tawba ngamdaba weaver artisan singda ikan kana bangamdana lairi Kaibulam Jaubu Tourist Center oina sengbalakpada maike dongi pisabi singi potlam sing yonaba platform ama pihangani ngasi degi horiba training asina maike asom lairiba pisabi singi skill upgrade tawba amadi anauba design puthokpada manteng panglagani Capacity Building Training Program asi makhata na tourist hotspot oriba Ukhrul Senapati amadi Tamenglong District ta pangthokna batharang leiri haiki Thoramadu Sarugyar Duna Handloom and Textile Director Elangbam Jitena Phongdokhiwada Department ki maikai degi craft handloom village samasem bagi pandam thamli lenga ki maikai degi Kaibulam Jau asi complete tourism destination ama sem na bagi pandam thamli basi Department ki maikai degi pahet ka doriba thaurang asi da mateng oiragani All India Weaver Census ki matung ina Bishnupur district ki oina Weaver Jani Rom khangdokpa ngamle adobo masidagi hena Weaver sing leiramgani habi thajaba thamli Maike Somda Lairiba Fisabi Sing Sariba Potoksin Yonbada Tengnariba Kudong Chadaba Sing Department na Kanglei Bishnupur District ki oina Primary Survey amani makhata na tawbaki tangai fadabalai haiki Mirol B School gi nupi macha singda Russia na selfie dun pukning thawat kadauri Russia da angang pokpagi chang yamna hantharakli ngai chera asida Russia da lairiba region singi school singna tamliba maheroi nupi macha sing Miro lakpa matamda makhoigi nauna poklagliba masasing adu yok thakpada mating oinaba Russia lengangna rubles lakh ama haibadi charakna pound 90 rompi gini haina news agency amana report tawrakre
Russia leingana lokholakliba khongthang asi leiba adugi region tarada angang pokpi chang hantaraktuna leiba adugi demographic strategy da singnarakliba kaya adu mapung fana lakshin bangamnabagi pandamdani mirol da binupi masa singda santhang pinabagi scheme asi kumja 2025 ki March ta puthokibani amasu thawrang asi mapung marai faraklaba nupi sing khakta da chatnagani hairi Russia gi oina angang pokpi chang asi nupi amana kumja 2023 da 1.41 khaktamak oiri leiba adu da angang pokpi chang hengat nabagi namak Russia lengang na mirol labi school gi meheroi singda sel gi mateng pinabagi thausil asi paikhalakpani hairi thausil asi gi saruk oma oina Russian Public Opinion Research Center na pangthokpa survey amada lenga gi thausil asi Russia gi mioi chada nifu humdoina sawgatki amasung chada nifu amana thausil asi gi mayok chalaiki Russia na Ukraine nga ungkhanarakpadagi Ukraine gi mathakta landaba haukhibadagi leiba adugi lanmi lag 2.50 rom sikhiba sina leiba adugi demographic ta chawna singnaba oirakhi hairi coal mine Ningkhaibada mari sire Jharkhand gi Ramgarh district ta lona yadaba mawongda coal mine tawbagi thabak chathaba mafam amada khangawdana mine adu ningkhairakpadagi ngasi mioi mari sikre atuga atopa kaya ama ningkhairaba mine adugi manungda thorakpa yadana leiramkhigani thajanari thawdo adu ngasi ayu anganbada Ramgarh district ki Karma area da leiba lona yadaba mining site amada thokibani Hauzik faubada sikraba mioi mari adugi hakchang phangma ngamkhre amasung thorakpa yadana leiriba mioi sing adu rescue tawbagi thabak leptana chathari Jharkhand gi opposition gi luchingba oiriba Babulal Marandi na thawdosigi matangda awang mathaki thihumagi thabak chathaduna lona yadaba thabak sing tawhaliba sanjaw paiba sing cheirak pigadabani hai